Matamgi Manipuri Wari channel asibu tabiriba kwai pumnamakpu taramna ukjari ngasi muglawirasi left requite tarasuba tangka nong makangdana iramda masida thokliba thodok wathok kana laijedraba tole taraba singi wakat tabidraba achumba leitraba lamda masibu achumbagi mayokta lepli koklen phaba aran bachalluba miyoi singbu achumbagi lambida khut paiduna takpi Pampaiba achawa sang singibu oiro amabu oiro makhoibu gyan tahali masigi thabak sida link lainariba mi singdi achumbada pamba miyoi sing aduna sembani masida koklen phabana leader ni leiriba fawba paisa paiba miyoi singna support piri makhoina phatraba singbu gyan tana wari sanaraba matungda miyamda makhoina tawkiba aranba singbu miyamda sengdokhali Masina suni Satu company amadi afa-afawa company singna koklen fabada marik chumna hairak labada makhoigi timna langlalangjin achum aran puthok leduna mangdoraba business singbu amuk mayon chonghali nupa dusu afawa senjau paiba nupa amani mahakna chamjaraba nupi mayambu moithem toraduna manghanbibani manghanbata natana atopa leibak singda yonthok lamba pau sing tabadagi amadi chamjaraba praja sing awaba singdo koklen phabana magi ngamjaba mating tawbani koklen phaba nupadada karemnaba minok amaga loinana nangi business sidi yamna bulaine nupado koklen phabagi masaktuda kina ai soire ai bomta ngakpiu ai landre Mayam, ay itaw ay steady kan biyo. Ay ginupi ang angisu, amtadi kan biyo. Nang ginupi ang ang na miyoy na kan ba, taway machado su pamuri ba? Koklen kang law rai. Nang bukar mamino, nakoy mayam na lamdamasi ginupi singbu usipida na loy narabadi, masana dum mitop sing na dum usipida batabani. Sir, ay bumta kan biyo. Sir ay matung manaw tawzaroy. Handak na karambanatan, ay yoy na di masina last chance ni. Famlambadagi lepkhatlaglaga nupa amana mangonda nong may piraklibado nupa adagi makhongda kapki nupa ado awachaina khangli tanjadida police ki gari makhol tarakpadagi koklen phabasu mafamduda lingdana leiri timadagi luchingliba SP adusu makhoina leiriba mafam aduda changsilai SP ga koklen phabaga makhut songnei SP duna Thank you Mr. Koklen Phaba Songi matengdagi ngasidi achumba khradam oirabasu puthokpirakpagi sombu aina haingai litan thagachari Koklen wadi khumujai nokfet tamak torakli Masigi nupase aina so hana warning pigraba nupani adubu yaraktrabani mathok pangthokpa tabani adubu victim oiriba nupi machasingdudi karam tore Kanba ngamle hayeng among makhoisida yoraklaba matungda hospital da check toraduna mayum-mayumda sinanaba tawzari adubu watok asigi hawrapfam oiriba nupasidi ekhoina faba ngamjadabagi wani nupi macha kharadi kanba ngamhawdre haibadi nupasina hana police sing adisu nupadu puraga chatkrabada makoi suloina makoi gi leifamda hankhre koklen phaba sumayumda halai magi aronba wari sing kanagumbi amada share tokhiba leite maga naknana leiriba rani manau ani Amar amadi driver phawba mahaki aronba thabak sing khanghande Mahakna phawba miyamga thong manana leiraklibasigi maram achawba madi masinani Mahakna mayum yoksilakpada amam angan sinarakle pung 3 minute 50 taramgadore Magi kada changsilaktuna mafi marol singdo hongdokladuna masada fresh oiraduna famungda ngahak hiptuna pothari Karamna kanan lahoba photo bu oirigaba university adugi oina hangliba madi department adugi oina hangliba Twitter account da koklen phaba athebigi photo ngarang thokiba thodok singado caption loina update toraklabada university da tamba satra satri singna unarakladuna share mathang tawnarakli Twitter dagi lokthokladuna kanagumba kharana amu Facebook Instagram da amu upload torakpadagi khanglamdaba uramdaba miyoi singsu narakli Photo aduda comment fazaba athiba kaya-kayani pinarakliba amarsu mamit fakli photo du urakpada mamit khangsing singkhre
Post ngarang thagalamb post ni thuna phamungdagi haugaladuna Thoujalda phone tawduna madugi maramda wari sanari. Thoujalna Sir Nauradi kamai tawduino? Thoujalna hairibadu Amarna mukhumlai. Ubadi ngasai nauramani aduda ngangnariba wathisingse aidi yamna hainaroidori. Adubudi ngarang ibani sakini icham chamna nupisingdubu kanbiba khaktani adubu miyamgi mitsidadi sarsa kainama khankidori. Khankibanati khankrabani status asu waisari aingonda fawbada photo se thajilaklaga karimna fawba yaurkrabani. Migi personal da aina khutchingjingano haina chaikibadagi mi duslale na hairkrabani. Miyebagi machindi kanana men mangamgane. Pharese aisla adoni nangsu losilabo. Kaidino tum hogota ngari hogalage. University da tamliba satra satri singdi ama pulle ani pulle jura jura wari sanadaba mati yaudri. Makoigi function tawriba sting adugi matangda wari amata sanakidri. Tawbatabu athebigi nature asidi hana miyamna khangnarabanina tina haibibasi yawi phana haibibasi yawi. Athwebisu paudu urabanina university lakpada hana keramba changdagi kitangkhak henjina kesili. Ngasidi hanaga manadaba mong amada mamangairi haiduna university manung changsilakpadagi hongna department fawba mongondi yengnaraktaba kanamte yaurakte. Department te yauraduna makoiga thong manajabi Somi Mina Premi hoigi manakta changsilaktuna famli. Ngarangdi ekoi baina naikrene sidegi koklen fabasu nangi dum oirakpa yana lairebo. Mina kalakpa magaloinana Ngasidi Athoi nangonda loina mityeng tamlaida. Athoi bisu Minagi mawongda. Hoine aidi kaireda sumaina yengsilakpasida. Somdana Amarga famlaga koklen faba thoklakpa ngaibo oina Raniga wari tawri. Nupi machasibu kananone Amar Facebook Instagram da pinarakliba comments singsna kari. Nupi machasina kari kari tawriba. Aina khanbada nupi machase khara langfang oina sui. Amar tawfam khangnan lukhamda khotlaga Ningthouja ai madugi knowledge leiteda. Hey leitaba yaroi aina hairibasini ma hojik angang sinatri nakoisu hangbadi yaidana karino kanano na khangdi udi haina hekta leithokpadi yaba nate. Ningthouja aisu abesu sauningna parprap changsindana ahalamagumna Damar akoi tamoga nupidugane koina baya dena khra hayo natradi ayumse mathang makha onbra kainam tawduri ai college aluge college ta sulurabani wari myamse abe murum soladuna jos kaloina na college set khrabada Rani wa makha mutare e hai aina aisini ma kayam koina sumaina sumlai biya doino Amari Rani na hairiba mayamdo nungde ising chaiba oina thokadawri bani karamna hairuni makok thongba misda ikoi koidana Amargi wakhalda Aikoi sir sisu tholakki di haidi kaidok leirinu khangdi pung sisu nahan kai chatpa matamdagi pung ani mukse sonthari amuk ikariana leikraba jala wakhal khalingai cherak aduda message lakpagi vibration kinglakpada Amar famlambadagi kitang cheptap tawraga phone du khangraugi pocket tagi lakthoi Thoujalna kari tawre Amar tholaktride pungong phajilakadawre sir loidribo Amar su tharakliba message adugi reply hanba honaringaida kagi thongdo hangdora e Amar haifet yenglamlaga message tu typing tawi thole koklen phaba ngasidi casual dress toina thogle e Rani gi manakta changsilaklaga khurumi Rani suwa makha tare e kari tawre nangna ngasi pungni pan tara fawda tum hogatridana nangi chana table da thamlamabadi charaba chare ado ayimu chalukhige Ashi hairam naga Amarna mang tharaga thokrabada koklen phabasu thabak chanaba thoglai ngasina ahanbani mana thengna thabak kaba nahan khaidi pung 8 tarakpada office te yobani ngasidi pung 12 tagadori mana yumdagi thoglakpada somdana hotel manungda staff singdo khoire masa paibagumna wari saroibini sergi ngarang nupi amaga satubargi mamangda kappa photo do asing bori jalo asing mudi male adubu kaidigi lokthokleino aina haifetabada tutoragi thengnarakpani hainasu hainiye aduda yauriba nupido sidi he lakpa thoibido natro mani kari mari thokna jano natraga koinara jalo
Hotel adugi staff da natte sanariba wari singdo Mania Mall, Mania Hospital da lairiba staff singduni. Hotel adugi MD oina lairiba Ningolsu thabaka tawdaba makai HR du da wari tawri. Chairak adudani koklen phabasi yokshin lakhibasu ma yokshin lakpada thuna magi thabaka mai onsinki makhoi gi mataw singdo koklen phaba khangdaba natte. Chatna Amar don silaktuna. Amar MD do ayi kar thuna la on hayo. Phani sir. Koklen phaba ngasi gi magi saktam singdo staff sing kirup tawnari. Lambi da thengna ba staff sing na wiska loina na manung da changsila e. Magi ka hek yobaga sor sang na holeduna manak nakna leiba TV achobada on tawri man hek on torokpaga. Ngarang thokiba thaudok adugi matang ngaktani yauriba singdo kalakkiba nupi singsu loina mama pa singda sinabagi pausi yauri. Pau sing adum munna makut ani na chuba metladuna yengli. Ningol. May I come in, sir? Koklen phaba mamina pairap hayakliba khonjal aduda yengla e. Come in. MD do changsila e masu TV do mutatladuna mamai don silaktuna. Ningol. Ngarang na hanay nga sinakiba file singdo kamdawre. Sir, ayambana loishili ado ama kaktangari. Haina makut na pariba file singdo table da thami. MD adusu kuina panthadana layramdre. Koklen phabasu ngayak mana famliba jaga adudagi ngayak machi lengdana lay. Message lakpagi favorite konglakpada message to para matung source sang na holeduna piram liba file singdo check tawri. Check tawna calling bell do namli Amar suthuna chansilaklaga. Sir, kari. Ngarang ay na haiba tabok to. Karam tore. Amar si tablap na. Sir. Koklen phaba khanglaw law e. Nui na haiba tabok singse asuyam na neglect charge se kari no. Amar tablap na. Sir. Ngarang ay na hotel gi maning thangba da leiba ahang ba kharse pak oina semna mi kawro haiba do karam tawroge. Oh, sir. Ay bu ngakpi gani. Ay bhab ama oirudre. Adugi ay huzda wari sanaba loida ngari bani. Ado Mumbai gi Mania Mall gi mi khara dakar tayo na harakpugi kaunaba tharang tawjari. Sir siyu yahoning bagi apamba. Hoi, helicopter tharang loro. Hayingi pungni pan tarakpada janaba. Phani sir. Aduga mana hospital hotel singda sumi wale haina harakpa singdo. Haying yari kai interview lo na batawsi. Phani sir. Somdana prem sauningna sofa kada family tomthin su nokfet tawna maga mayok na family noki tawna prem sauningna pairap tawraga nungshige tawraga mana hekta nungshi handaba masi nupa se kaino khangde ngarang se mana ngamdana inaktaga laklaga tumsili ahingda kai tawmdunu khanbada ho kai sum tawbidi icham jamna adum inakta aina kolaga tumhalido ado kaigino nangna adum saurido ba ngarang nangna tawrido ayaning haisini Tamthin mana famliba mafam adudagi hogatladuna prem gi manakta changsilaklaga lengmanda kolaga mamai nakshilaga nakson pikna ngarangaina kari torage magi mawngduda prem di mamai ngangshin kre ikai boy inthokna bohonei adubu ngamdre nangam sauni hayengkai ngakshin adoirdi ekhoi dala karo ngarangi do ai yuthakba manbra ho adudani aina ngakshin haise yare hando Kaidaubagi handoktiba ngarangido sauriro ngarangi dusnati nahan dusnatro aidi thabak lehori khara halamagi hariga nupi amaga supermarket ta noktana pot ka khalorido yari nangdi ai nushibinati tumthin makhut yana laibak ta thamladuna khanglaw lawre e Oh shit adu nang hobro yari chalo ai taningde adudo aina koirina khalibraba koinari natro aingonda mu khungjalei kaino Prem Aise nupi yam pamra manbro Prem mamai leithoklaga lei tomthin tapna maningdai shilaga Prem aise kanamdagi ohiningdabra ohiningdradi aina haiba yaba taba Prem sungakna kai tomthin phone do puthoraktuna Premna onthorakpaga mapachana na photo ama kapi second fade Twitter da upload tawbada nattana Instagram da sitawkiba caption dana My heart always will be yours. Premi khangboy lakpai phamlambadagi khangawdana hogalaga lawra e. What?
Class 2 leiramba misingsu loina mangonda yenglakpada natana professor dusu whiteboard ta onsilambado leithoklaga Premi, what problem? Are you bored in my class? Class yawning ready, class take tumina thoko. Sorry sir. Matung diri tawno. Yes sir. Phamo. Premi tamna famtharaduna phone duda munna yengli magi maungduda athoibina tapna changsilaklaga. Kari torage. Premi tamna phone do utli athoibi sure. Sibu asengbro. Hoi, asengba natadi kaino. Kuirabane aina chingnaba nahansu tamthena tahoriba irangdo ado ataidi nungsidrasu madi nungsibane tasingna amuksu professional laure Premi athoibi noi ani ai class tagi thokro class ta disturb na tawre athoibi ga Premi ga situmina class tagi tholaklaga class ki mapanda lepli athoibi ga Premi ga di masing khangdrabani ashumna tawbasi aduna karisu na chungbi banatte moyani ngasiudi haisidi sigiwara Athoi, I am the sounding. Horen Mogisan from the Jaluse. I quite of Sam Sogoli. Ashram class to Siloredina, Makoipuna, Chibon, Tumin to Minanganari, Abe Hosu Cantin the Famlaga. Moyanina Naikregano. Naikini, Nairakini. Boris King Akshama Makuta, Nangsang Aksangang to the Uredina. Jos, just Takna. Boria, Koritore, Namaiduna, Taknatariduna, Nokfoctore. Boris likes nada, mamit perep yenglaga, romantic minok amagaloy na. Sira, kang na pizaiba. Sino yung labiyum dada, kay dagi kang. Nung padoksu, kang na pizabe, koisu makuisu zibani. Soydre. Likes nana mo. Noy, atoy photo mabara jali do udra. Uy, ay di hinadam na lore. Kay gi hinadriba. Tauriba gabtuga tutlawi mana idea mi na khun baga male aduga Boris nok laga au laisna Boris ta kakshi halaga au kaina adinu piduda thadakhiba mayam da pamudra sanada saradi nahana karba mayam torani kashumwaru no baby nangi sana basu mayam leiri athaibi mamanabi manga aduga hand coffee cafe da famlaga wari fudanari nang koklen fabaga mari leine haise kyam kuirage Kuire, Taina Dani, Narang Sium Dahalaga, Chaidanaba. Kaigi Jaino. Dress do, Carafas de, Kitang Kop Doctor Setena. Aduri Cocklen say, Yam Hotter Bazanine. Hoi, Crad the Moivani. Aduri Bill say, Atobina Pizavanina, Mano in a Pesabutok by Davine. Butok Lagalore. Atobi, Sanarama Wari to Dagi, Karana Tairaga, Makut Tangalaga, Wetter Makori. Ma'am, Gorilere. Akoigi bill say kya tarage? Ma'am, 1,750 tari. Athoibi purse tagi card lagthoke tawbada waiter dina. Ma'am hoi say Peter miyarni. Athoibi waiter duda ngakni yenglakpada natana mamanabi singsu mangonda loini yenglai. Jairak duda cafe dugi thong hangdokibagi makhol tarakpada thongda amuk ngakna miyeng tamlai.